Ahanbada maruoiba pau Kokomina Khwairaman Kaithelda Changsinlakiba Khongjang ngarang numidangdagi handokre lengakna thamlakiba numit 8 nigi matam ngaikigadori Manipur ki miyam Prime Minister amasung Chief Minister da thasaba mangle President na khud thingsdin biyo haina AICC ki President Mallikarjun Kharge na President Draupadi Murmu da taksankre amadi Jiribamgi micham taruku ki khulai paiba sing na tamthina hatoklaga hundoklambagi thawung aduda chenaba sing phaduna cherak piyo haina Mafam kayada wakat mifam chathakray.